Asumna matam khara haukraba matungni Sagargi yumni Sagargi mama Thababu mapana seba tauri Thaba famungda hiptuna lay Biduna Thabagi manakta famduna pi ama paiduna humang taithokpi matawaduda Thaba mapuroibagi matawadu yengjaraga mapuning nungsina mitludagi pirang sintarai Biduna nangna adum kaptuna layre nasado yam nungaitrabo nangbo hospital da chatnaba tawsira Thabana aise pukning yam nungsi mapuroibagi sebati magi nupina tawfam tawpane adubu aigi seba oina moi babana tawduna layre khallubada aigi thamoise uba ngamdre Biduna thoina hena khanjilunuda masine nupa nupi yum panminaba haibase amana nare amana mating pangnagadabane masidi laibanggi lichatne Thabana aina hogat kangkhat pangamdana layraklise chahi manga taruk mukti hajilaklay ko moi babasu aigi damak kaya to wajaraba Biduna masidi waba kaudeda karigino nangna nathamoy asu yamna sontharai doktor yengli pasidi fardone Thabana aibu kharakidrane hazadreda Biduna nang sidi ai lari sidi fanaba yengtori bane natana taba wakal khanganu se Thabana moi baba se ai ga thingrubadaki awaba haibadu oire ko Biduna se hida amta chathokse guli induna bise adumaina khanganu haibane nangbo Thabana aidi laibak yam phabini apuroiba aphaba ama phangjaraba laibak yamna phaba nupini adubu moi babadi laibak yamna thiraba misak amani moi babana laina chelabi aibu nungsibi base pukning si ham nungsi mapi sintharai Biduna karino nangna hairiba mayam asibo nupa nupi pakhang leisa oiringaida nungsinaba haidana nungsinari sibo hayengwai laiminaraba kanda nungsinaba mangnabro nupa nupi yum panba haidana panminariba ase amana amagi mateng pangnaduna nungsi janana laiminasi haina yum panminaribane nahalwai aina nangbu leisa oiringai matamda nungsikhibado ngasisu adumok nungsiri aigi nungsibase mayeng tadri nangi awaba taraba mikupta mateng panggi haidunabu nangse nungsina aigi nupi oina lauribane magi nupina ana ayek yarakpada magi nupana angamba hotnadana isor laklaga honabiradro Thabana aimu laibak phabi nupi se kadaida leiramgadaba aibu moi babana kaya da nungsijaba adubu aidi mapap chenbini ipuroibagi sebasu matolomna tawjaba ngamjade ichasu mahai mapung phana tamhanba ngamjade aise mapap chelabi mama ama haibadu oire ko handaki mapok asidadi moi baba ki seba matolomna tawba ngamjadre aibu arobinu moi baba mathang muki mapok tadi moi baba ki seba matolomna tawjaba phangjaki ko Biduna karino nangna hairiba mayam duba aise na puroibane mapuroiba mana tawfam thokpada aina tawjaba khaktane farese tamna mukta pothanaba tawse Bidu magi nupigi sintharakliba pirang adu taithokpi aduga magi nupigi ifa faraba samlangsing adu tapna khomjinbiraduna nungsina makokta nanthabiduna Bidu magi nupibu nungsina sumbiri Asumna matam khara haukraba matungni ngambagi yumni ngambagi mama mapa amadi Bidu wari sanaduna lay aduga ngambaga sagargana mapanda bol kauduna sanarami Biduna itaw aina tawrisi dasa haiduni lawsu chatkre ikhorsu chatkre hojik lairiba haibabu yumpham asi khakta ngairabane yumpham asisu pradhan ga jeina duna thamlibane Binodna itawna sumna fibam asida lakani haibase angakbane aina sarkargi thaba ama tawe haijabagi wani itawgidi yam khraba lawfamni khun bumbana itawdagi lawsan unaribane adubu fibam asida haitharakpasi angakbane Biduna ana ayek haiba asina oirame mioiba ikhoige lambida khwaidagi tamthibase Binodna itaw aisu matengdi yam pangningbane
ꯑꯩꯁꯨ ꯑꯣꯐꯤꯁꯅ ꯏꯝꯐꯥꯜꯗ ꯂꯩꯔꯒ ꯑꯩꯅ ꯁꯤꯗꯒꯤ ꯁꯨꯝ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯁꯦ ꯃꯤꯔꯣꯜꯒ ꯂꯩꯖꯗꯕꯒ ꯈꯨꯗꯣꯡ ꯈꯔ ꯆꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯏꯝꯐꯥꯜꯗ ꯏꯪꯈꯣꯜ ꯑꯃ ꯂꯧꯁꯤꯜꯂꯨꯔꯦ. ꯏꯪꯈꯣꯜꯗꯨ ꯂꯧꯔꯝꯗ꯭ꯔꯁꯨ ꯌꯥꯔꯝꯗꯧꯅꯦ. ꯑꯗꯨꯕꯨ ꯏꯇꯥꯎꯒ ꯉꯟꯅ ꯄꯥꯎ ꯐꯥꯎꯅꯍꯧꯗ꯭ꯔꯦ. ꯑꯗꯨꯅ ꯑꯍꯥꯟꯕꯒꯤꯗꯤ 50,000ꯁꯤ ꯍꯥꯟꯅ ꯄꯥꯏꯕꯤꯈ꯭ꯔꯣ. ꯕꯤꯅꯣꯗꯅ ꯄꯤꯔꯛꯄ 50,000 ꯑꯗꯨ ꯕꯤꯗꯨꯅ ꯂꯧꯁꯤꯜꯂꯤ. ꯕꯤꯗꯨꯅ ꯏꯇꯥꯎꯒꯤ ꯂꯃꯟꯗꯤ ꯃꯄꯣꯛꯁꯤꯃꯒꯤ ꯈꯛ ꯀꯥꯎꯕ ꯉꯝꯂꯔꯣꯏ. ꯕꯤꯅꯣꯗꯅ ꯑꯗꯨꯝꯅ ꯍꯥꯏꯕ ꯍꯧꯅꯗꯦꯗ. ꯍꯌꯦꯡꯋꯥꯏ ꯇꯨꯡꯗꯁꯨ ꯑꯗꯨꯝ ꯑꯩꯅ ꯉꯝꯕ ꯊꯣꯛꯂꯗꯤ ꯁꯣꯏꯗꯅꯃꯛ ꯄꯥꯡꯂꯛꯈꯤꯒꯅꯤ. ꯕꯤꯗꯨꯅ ꯏꯇꯥꯎ ꯍꯣꯏꯒꯤ ꯃꯃꯥꯡꯗ ꯁꯦꯟꯁꯦ ꯄꯨꯃꯟꯗꯅ ꯑꯩꯗꯤ ꯏꯀꯥꯏꯕ ꯑꯃ ꯌꯥꯎꯔꯕꯅꯤ. ꯕꯤꯅꯣꯗꯅ ꯊꯣꯏꯅ ꯈꯟꯖꯤꯟꯕꯤꯒꯅꯨ ꯏꯇꯥꯎ. ꯃꯇꯝ ꯑꯃꯗ ꯑꯩꯒꯤ ꯊꯕꯛꯀꯤ ꯃꯇꯥꯡꯗ ꯄꯩꯁꯥ ꯂꯩꯇꯗꯅ ꯀꯣꯏꯆꯦꯟ ꯆꯦꯟꯕꯗ ꯏꯇꯥꯎꯅ ꯑꯩ ꯂꯩꯔꯤ ꯍꯥꯏꯅ ꯆꯣꯡꯊꯣꯛꯄꯤꯔꯛꯇꯨꯅ ꯏꯇꯥꯎꯒꯤ ꯅꯁꯥꯒꯤ ꯂꯧꯐꯝ ꯑꯅꯤ ꯌꯣꯟꯊꯣꯛꯄꯤꯈꯤꯕꯗꯨꯅꯤ. ꯑꯁꯨꯝꯅ ꯏꯇꯥꯎꯅ ꯄꯥꯡꯕꯤꯈꯤꯕ ꯃꯇꯦꯡ ꯑꯗꯨꯅ ꯉꯁꯤ ꯑꯩꯅ ꯐꯤꯚꯝ ꯑꯁꯤꯗ ꯂꯦꯞꯆꯕ ꯉꯝꯖꯈꯤꯕꯅꯤ. ꯑꯩꯒ ꯃꯦꯝꯆꯥꯒꯁꯨ ꯊꯨꯡꯅꯖꯈꯤꯕꯅꯤ ꯏꯇꯥꯎꯒꯤ ꯃꯇꯦꯡꯗꯒꯤ. ꯏꯇꯥꯎꯒꯤ ꯇꯧꯕꯤꯃꯟꯗꯣ ꯑꯩ ꯈꯛ ꯀꯥꯎꯕ ꯂꯩꯖꯗꯦ. ꯕꯤꯗꯨꯅ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ. ꯕꯤꯅꯣꯗꯅ ꯌꯥꯅꯤ, ꯑꯩ ꯊꯤꯟꯗꯣꯛꯆꯒꯦ. ꯕꯤꯗꯨꯅ ꯁꯥꯒꯔ. ꯁꯥꯒꯔꯅ ꯕꯕꯥ. ꯉꯝꯕꯒ ꯁꯥꯟꯅꯔꯝꯕꯗꯒꯤ ꯁꯥꯒꯔ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ. ꯃꯦꯝꯆꯥꯅ ꯁꯥꯒꯔꯗꯤ ꯍꯣꯔꯦꯟ ꯆꯥꯛ ꯇꯣꯛꯂꯒ ꯉꯝꯕꯒ ꯂꯥꯛꯍꯟꯖꯔꯒꯦ. ꯕꯤꯗꯨ ꯑꯃꯗꯤ ꯕꯤꯅꯣꯗ ꯒꯦꯠꯂꯣꯝꯗ ꯊꯣꯛꯃꯤꯟꯅꯈꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ. ꯃꯦꯝꯆꯥꯅ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯅꯈꯣꯏ ꯑꯅꯤ ꯆꯥꯛ ꯀꯠꯊꯣꯛꯎꯔꯣ ꯂꯥꯛꯑꯣ. ꯉꯝꯕꯒ ꯁꯥꯒꯔꯒ ꯆꯥꯛ ꯄꯨꯈꯝ ꯑꯃꯠꯇꯗ ꯆꯥꯛ ꯆꯥꯃꯤꯟꯅꯩ. ꯃꯦꯝꯆꯥꯅ ꯁꯥꯒꯔ, ꯅꯪ ꯌꯥꯎꯗ꯭ꯔꯗꯤ ꯑꯩꯈꯣꯏ ꯉꯝꯕꯁꯦ ꯆꯥꯛ ꯆꯥꯎ ꯍꯥꯏꯕꯁꯨ ꯑꯃꯠꯇ ꯌꯥꯗꯦ. ꯍꯌꯦꯡꯒꯩꯗꯤ ꯅꯈꯣꯏ ꯑꯅꯤ ꯑꯩꯈꯣꯏꯗ ꯁꯨꯝ ꯆꯥꯛ ꯆꯥꯃꯤꯟꯅꯒꯗꯕꯅꯤꯀꯣ. ꯉꯝꯕ ꯆꯥꯛ ꯆꯥꯅ ꯆꯥꯅ ꯏꯃꯥ, ꯁꯥꯒꯔꯒ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯐꯨꯔꯤꯠ ꯑꯃꯃꯝ ꯂꯩꯔꯛꯏ ꯍꯥꯏꯗꯥꯏꯅꯦ. ꯃꯦꯝꯆꯥꯅ ꯂꯩꯔꯛꯏ, ꯏꯆꯥ ꯁꯥꯒꯔꯒꯤꯁꯨ ꯐꯨꯔꯤꯠ ꯐꯖꯕ ꯑꯃ ꯂꯩꯔꯛꯏ ꯏꯃꯥꯅ. ꯉꯝꯕꯅ ꯏꯃꯥ, ꯁꯥꯒꯔꯒꯤꯗꯨ ꯄꯤꯈ꯭ꯔꯁꯦ. ꯃꯦꯝꯆꯥꯅ ꯄꯤꯅꯤꯗ ꯏꯃꯥꯅ ꯅꯈꯣꯏ ꯑꯅꯤ ꯆꯥꯛ ꯆꯥꯕꯗꯣ ꯇꯣꯛꯈꯤꯁꯅꯨ ꯍꯥꯏꯗꯅ ꯉꯥꯏꯕꯅꯦ. ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯗꯨꯅ ꯉꯝꯕ ꯑꯃꯗꯤ ꯁꯥꯒꯔ ꯃꯈꯨꯠ ꯃꯁꯥ ꯍꯥꯝꯗꯣꯛꯏ. ꯃꯇꯝꯗꯨꯗ ꯃꯦꯝꯆꯥ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯗꯨꯅ ꯐꯨꯔꯤꯠ ꯄꯨꯗꯨꯅ ꯊꯣꯔꯛꯏ. ꯑꯗꯨꯒ ꯁꯥꯒꯔꯗ ꯄꯤ. ꯃꯦꯝꯆꯥꯅ ꯁꯦ ꯁꯤꯅ ꯏꯆꯥ ꯁꯥꯒꯔꯒꯤ. ꯁꯦ ꯉꯝꯕ, ꯁꯤꯅ ꯅꯪꯒꯤ. ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯁꯥ ꯃꯁꯥꯒꯤ ꯐꯨꯔꯤꯠ ꯑꯗꯨ ꯂꯧꯗꯨꯅ ꯂꯤꯠꯁꯤꯜꯂꯤ. ꯃꯦꯝꯆꯥꯅ ꯌꯥꯝ ꯐꯖꯔꯦ, ꯌꯥꯝ ꯄꯛꯆꯔꯦ. ꯑꯁꯨꯝꯅ ꯉꯝꯕꯒꯤ ꯃꯃꯥꯅ ꯃꯆꯥꯅꯨꯄꯥꯒꯤ ꯐꯨꯔꯤꯠ ꯐꯤꯔꯣꯜ ꯂꯩꯕꯗ ꯁꯥꯒꯔꯒꯤ ꯁꯔꯨꯛꯁꯨ ꯌꯥꯎꯅ ꯍꯦꯛ ꯂꯩꯗꯨꯅ ꯊꯣꯟꯕꯤꯔꯝꯃꯤ. ꯉꯝꯕꯅ ꯑꯗꯨꯗꯤ ꯏꯃꯥ, ꯁꯥꯒꯔꯒ ꯑꯩꯈꯣꯏꯅꯤ ꯁꯥꯟꯅꯔꯨꯈꯤꯒꯦ. ꯃꯦꯝꯆꯥꯅ ꯂꯥꯞꯅ ꯆꯠꯈ꯭ꯔꯅꯣ, ꯁꯨꯃꯥꯡꯗ ꯁꯨꯝ ꯁꯥꯟꯅꯃꯤꯟꯅꯔꯣ. ꯉꯝꯕꯅ ꯍꯣꯏ ꯏꯃꯥ. ꯃꯈꯣꯏ ꯑꯅꯤ ꯁꯨꯃꯥꯡꯗ ꯁꯥꯟꯅꯃꯤꯟꯅꯩ. ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯈꯤ. ꯁꯥꯒꯔꯅ ꯉꯝꯕ, ꯑꯩ ꯆꯠꯂꯒꯦ, ꯊꯦꯡꯂꯅꯤꯌꯦ. ꯉꯝꯕꯅ ꯍꯣꯏ, ꯍꯌꯦꯡꯁꯨ ꯂꯥꯛꯑꯣ ꯁꯥꯟꯅꯃꯤꯟꯅꯁꯦ. ꯁꯥꯒꯔꯅ ꯍꯣꯏ, ꯂꯥꯛꯀꯦ. ꯁꯥꯒꯔ ꯀꯟꯅ ꯆꯦꯟꯈꯤ. ꯉꯝꯕꯅ ꯏꯃꯥ, ꯁꯥꯒꯔ ꯍꯣꯏꯒꯤ ꯌꯥꯝꯅ ꯂꯥꯏꯔꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯃꯦꯝꯆꯥꯅ ꯁꯥꯒꯔ ꯍꯣꯏꯒꯤꯅꯦ ꯂꯧ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯃꯦ. ꯏꯅꯥꯛ ꯈꯨꯟꯕꯗ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯃꯤꯡ ꯌꯥꯝ ꯆꯠꯂꯝꯃꯦ. ꯑꯗꯣ ꯃꯈꯣꯏꯒꯤ ꯃꯃꯥꯗꯣ ナꯕꯗ ꯂꯥꯌꯦꯡꯅꯅꯕ ꯂꯧ ꯏꯪꯈꯣꯜꯁꯤꯡꯗꯣ ꯃꯊꯪ ꯌꯣꯟꯈꯤꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ. ꯑꯗꯨꯅꯅꯦ. ꯉꯝꯕꯅ ꯏꯃꯥ, ꯁꯥꯒꯔ ꯍꯣꯏꯒꯤ ꯏꯃꯥꯗꯨ ꯅꯥꯕ ꯐꯔꯔꯣꯏꯗ꯭ꯔꯥ? ꯃꯦꯝꯆꯥꯅ ꯀꯩꯗꯧꯕꯒꯤ ꯐꯠꯇꯅꯤ, ꯐꯅꯕ ꯂꯥꯌꯦꯡꯂꯤꯁꯤꯗꯤ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈ꯭ꯔꯦ. ꯉꯝꯕꯗ ꯃꯃꯥꯅ ꯃꯍꯥꯛꯅ ꯆꯥꯅꯕꯅꯤ ꯍꯥꯏꯗꯨꯅ ꯑꯆꯥꯄꯣꯠ ꯈꯔ ꯃꯆꯥꯒꯤꯗꯃꯛ ꯄꯤꯔꯝꯃꯤ. ꯑꯗꯨꯕꯨ ꯉꯝꯕꯗꯤ ꯑꯆꯥꯄꯣꯠꯇꯨ ꯀꯣꯛ ꯍꯦꯛ ꯆꯥꯊꯣꯛꯄꯒꯤ ꯃꯍꯨꯠꯇ ꯑꯆꯥꯄꯣꯠ ꯑꯗꯨꯕꯨ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯒ ꯀꯟꯅ ꯆꯦꯟꯈꯤ. ꯉꯝꯕꯒꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯅꯁꯨ ꯈꯪꯉꯤ ꯉꯝꯕꯅ ꯆꯦꯟꯈ꯭ꯔꯤꯕ ꯑꯗꯨ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕꯁꯨ. ꯉꯝꯕꯒꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯁꯨ ꯁꯥꯒꯔꯒꯤ ꯃꯃꯥ ꯅꯥꯕꯗꯨ ꯍꯪꯂꯨꯁꯤ ꯍꯥꯏꯗꯨꯅ ꯆꯥꯅ ꯊꯛꯅꯕ ꯈꯔ ꯂꯩꯗꯨꯅ ꯊꯧꯔꯥꯡ ꯇꯧꯖꯔꯤ. ꯉꯝꯕꯗꯤ ꯁꯥꯒꯔꯒꯤ ꯌꯨꯝꯗ ꯆꯦꯟꯁꯤꯜꯂꯛꯏ. ꯃꯇꯝꯗꯨꯗ ꯁꯥꯒꯔ ꯃꯃꯥꯅ ꯍꯤꯞꯂꯤꯕ ꯐꯃꯨꯡ ꯑꯗꯨꯒꯤ ꯃꯆꯤ ꯑꯃꯗ ꯐꯝꯗꯨꯅ ꯃꯃꯥꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯔꯤ. ꯃꯃꯥꯒꯤ ꯃꯃꯥꯏꯗ ꯍꯨꯃꯥꯡ ꯀꯥꯕꯗꯨ ꯍꯤ ꯑꯃ ꯄꯥꯏꯗꯨꯅ ꯇꯩꯊꯣꯛꯆꯔꯤ. ꯊꯕꯥꯅ ꯏꯁꯤꯡ ꯈꯤꯇ ꯄꯨꯔꯛꯎ, ꯌꯥꯝ ꯋꯥꯅ ꯍꯥꯏꯔꯛꯏ. ꯁꯥꯒꯔ ꯏꯁꯤꯡꯗꯨ ꯒ꯭ꯂꯥꯁ ꯑꯃꯗ ꯍꯥꯞꯇꯨꯅ ꯄꯨꯔꯛꯏ.
ꯑꯗꯨꯒ ꯃꯃꯥꯗ ꯇꯞꯅ ꯄꯤꯊꯛꯏ꯫ ꯃꯇꯝꯗꯨꯗ ꯉꯝꯕꯁꯨ ꯁꯥꯒꯔꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯊꯕꯥꯅ "ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯏꯃꯥꯅꯅꯦ ꯏꯆꯥꯕꯨ ꯅꯣꯡꯃꯇꯁꯨ ꯅꯕꯨꯛ ꯊꯟꯅ ꯄꯤꯖꯕ ꯉꯝꯗ꯭ꯔꯦꯀꯣ꯫ ꯃꯃꯥ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗ꯭ꯔꯕ ꯅꯃꯥꯏꯕꯨ ꯋꯥꯔꯧꯅꯨꯀꯣ, ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ." ꯁꯥꯒꯔ ꯃꯄꯤ ꯁꯤꯟꯊꯔꯝꯃꯤ꯫ "ꯏꯃꯥ, ꯀꯔꯤꯅꯣ ꯍꯥꯏꯗꯨꯕꯣ?" ꯊꯕꯥꯅ "ꯂꯥꯎ, ꯉꯁꯤꯗꯤ ꯏꯃꯥ ꯅꯪꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯒꯦ ꯂꯥꯎ." ꯁꯥꯒꯔ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯃꯃꯥꯅ ꯁꯥꯒꯔꯕꯨ ꯃꯊꯥꯅꯨꯡꯗ ꯅꯨꯡꯁꯤꯅ ꯆꯦꯖꯦꯠ ꯀꯣꯟꯁꯤꯟꯖꯩ꯫ ꯊꯕꯥ ꯃꯃꯤꯠꯇꯒꯤ ꯄꯤꯔꯥꯡ ꯂꯦꯞꯄ ꯂꯩꯇꯅ ꯁꯤꯟꯊꯔꯛꯏ꯫ "ꯏꯆꯥꯗꯤ ꯃꯤꯊꯣꯏ ꯃꯤꯍꯦꯟꯕ ꯑꯣꯏꯔꯛꯎꯀꯣ, ꯕꯕꯥꯒꯤ ꯁꯦꯕꯥ ꯃꯄꯨꯡ ꯐꯥꯅ ꯇꯧꯖꯕ ꯉꯝꯖꯕ ꯃꯆꯥ ꯑꯣꯏꯔꯛꯎꯀꯣ꯫ ꯏꯃꯥꯅ ꯕꯣꯔ ꯄꯤꯔꯕꯅꯦ ꯏꯆꯥꯒꯤ ꯃꯐꯝꯗ." ꯋꯥꯍꯩ ꯑꯁꯤꯒ ꯂꯣꯏꯅꯅ ꯁꯥꯒꯔꯒꯤ ꯀꯣꯛꯊꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤ꯫ ꯃꯇꯧ ꯑꯗꯨꯗ ꯁꯥꯒꯔꯁꯨ ꯀꯞꯄꯤ, ꯉꯝꯕꯁꯨ ꯀꯞꯄꯤ꯫ ꯊꯕꯥ ꯁꯥꯒꯔꯒꯤ ꯀꯣꯛꯊꯛꯇ ꯑꯁꯨꯝ ꯅꯥꯟꯊꯔꯝꯕꯗꯒꯤ ꯃꯈꯨꯠ ꯑꯗꯨ ꯁꯠ ꯅꯥꯟꯊꯈꯤ꯫ ꯁꯥꯒꯔꯅ ꯍꯪꯒꯠꯅ ꯌꯦꯡꯂꯨꯕꯗ ꯃꯃꯥꯗꯨ ꯃꯃꯤꯠ ꯇꯞꯅ ꯎꯏꯁꯤꯟꯈꯤ꯫ ꯃꯇꯧ ꯑꯗꯨꯗ ꯁꯥꯒꯔ ꯇꯧꯐꯝ ꯈꯪꯗꯅ ꯏꯄꯥ ꯄꯥꯈꯠꯇꯨꯅ ꯁꯥꯒꯔꯅ "ꯏꯃꯥ, ꯏꯃꯥ." ꯉꯝꯕꯁꯨ ꯆꯪꯁꯤꯟꯗꯨꯅ ꯁꯥꯒꯔꯒꯤ ナꯀꯟꯗ ꯐꯝꯊꯩ꯫ ꯃꯤꯠꯂꯨꯗꯅ ꯄꯤꯔꯥꯡ ꯂꯦꯞꯇꯅ ꯁꯤꯟꯊꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯙꯨ ꯆꯪꯂꯛꯏ꯫ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯕꯤꯙꯨ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯍꯤꯗꯥꯛ ꯌꯥꯎꯕ ꯈꯥꯎ ꯑꯗꯨ ꯂꯩꯃꯥꯏꯗ ꯇꯥꯈꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯁꯥꯒꯔ ꯃꯈꯣꯟ ꯊꯣꯛꯅ ꯀꯞꯂꯛꯏ꯫ "ꯏꯃꯥ, ꯏꯃꯥꯅ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤꯅꯣ? ꯃꯤꯠ ꯄꯥꯡꯉꯣ ꯏꯃꯥ, ꯃꯤꯠ ꯄꯥꯡꯉꯣ." ꯕꯤꯙꯨ ꯃꯄꯤ ꯁꯤꯟꯊꯔꯛꯏ꯫ "ꯅꯃꯥꯁꯦ ꯑꯋꯥꯕ ꯀꯣꯛꯆꯈ꯭ꯔꯁꯅꯨ." ꯕꯤꯙꯨ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯜ ꯊꯣꯛꯅ ꯍꯤꯛ ꯍꯤꯛ ꯀꯞꯂꯛꯏ꯫ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯍꯛꯆꯥꯡꯕꯨ ꯃꯊꯥꯅꯨꯡꯗ ꯆꯦꯖꯦꯠ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯆꯔꯤ꯫ "ꯄꯨꯟꯁꯤꯒꯤ ꯂꯝꯕꯤꯗ ꯋꯥꯃꯤꯟꯅꯔꯛꯄ ꯀꯌꯥꯁꯦ ꯅꯪꯗꯤ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯆꯠꯂꯕꯣꯏꯔꯦꯀꯣ." ꯁꯥꯒꯔ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯂꯛꯏ꯫ ꯃꯇꯧ ꯑꯗꯨꯗ ꯉꯝꯕꯅ ꯁꯥꯒꯔꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯕꯤ, ꯑꯗꯨꯒ ꯀꯞꯃꯤꯟꯅꯩ꯫ ꯃꯇꯝꯗꯨꯗ ꯉꯝꯕꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯂꯥꯛꯇꯨꯅ ꯃꯇꯧ ꯑꯗꯨꯕꯨ ꯎꯔꯔꯦ꯫ ꯉꯝꯕꯒꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯁꯨ ꯇꯞꯅ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯈꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯄꯨꯡꯖꯥꯜꯒꯤ ꯃꯈꯣꯜꯅ ꯁꯥꯒꯔꯒꯤ ꯌꯨꯝꯒꯤ ꯁꯨꯃꯥꯡ ꯑꯗꯨ ꯄꯨꯝꯅꯤꯟ ꯅꯤꯟꯈ꯭ꯔꯦ꯫ ꯁꯩꯁꯛꯄꯅ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜ ꯇꯥꯏꯕꯪꯄꯥꯜ, ꯄꯨꯟꯁꯤꯅ ꯃꯥꯂꯦꯝꯗ ꯈꯣꯡꯗꯥꯔꯛꯄ, ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯈꯤꯕ ꯈꯥꯝꯕ ꯉꯝꯗ꯭ꯔꯕ ꯂꯤꯆꯠꯄꯨ ꯁꯩꯊꯥꯗꯨꯅ ꯅꯨꯡꯁꯤꯅ ꯁꯛꯂꯤ, ꯁꯣꯟꯅꯔꯤ꯫ ꯁꯥꯒꯔ ꯑꯃꯗꯤ ꯕꯤꯙꯨ ꯀꯞꯅ ꯀꯞꯅ ꯃꯁꯥꯗ ꯄꯤꯉꯧ ꯁꯦꯠꯇꯨꯅ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯊꯕꯥꯒꯤ ꯍꯛꯆꯥꯡꯗ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧꯁꯤꯡ ꯅꯤꯡꯊꯤꯅ ꯇꯧꯔꯝꯃꯤ꯫ ꯁꯥꯒꯔꯗꯤ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯇꯨꯅ "ꯏꯃꯥ, ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏꯌꯦ ꯏꯃꯥ. ꯏꯃꯥꯅ ꯅꯆꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕ ꯇꯥꯏ. ꯅꯆꯥꯗ ꯕꯣꯔ ꯄꯤꯔꯝꯕ ꯇꯥꯏ." ꯋꯥꯍꯩ ꯑꯁꯤꯒ ꯂꯣꯏꯅꯅ ꯃꯃꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯕꯨ ꯆꯦꯖꯦꯠ ꯀꯣꯟꯁꯤꯟꯖꯩ꯫ ꯃꯌꯥꯝ ꯆꯪꯗꯅ ꯁꯥꯒꯔꯕꯨ ꯆꯤꯡꯊꯣꯛꯄ ꯂꯥꯛꯅꯔꯤ꯫ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯡꯖꯥꯜ ꯑꯃꯗꯤ ꯀꯥꯏꯅ ꯁꯦꯠꯅꯕꯒꯤ ꯁꯩꯁꯛ ꯁꯩꯊꯥ ꯃꯔꯛ ꯑꯗꯨꯗ ꯃꯄꯥ ꯃꯆꯥ ꯑꯅꯤꯅ ꯃꯩ ꯆꯨꯗꯨꯅ ꯃꯃꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯕꯨ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯂꯤ꯫ ꯃꯇꯧ ꯑꯗꯨꯕꯨ ꯎꯔꯤꯕꯁꯤꯡꯅ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯎꯕꯁꯤꯡꯅ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯅꯔꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯃꯍꯥꯛꯀꯤ ꯈꯣꯡꯖꯦꯜꯕꯨ ꯀꯅꯥꯅꯁꯨ ꯊꯤꯡꯕ ꯉꯝꯗꯕꯅ ꯑꯁꯨꯝ ꯍꯧꯈꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯁꯥꯒꯔ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯃꯥꯡꯒꯣꯜ ꯃꯆꯤꯗꯨꯗ ꯎꯈꯣꯡꯗ ꯉꯥꯗꯨꯅ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯎꯪꯗꯨꯅ ꯂꯩ꯫ ꯃꯇꯝꯗꯨꯗ ꯉꯝꯕ ꯂꯥꯛꯏ꯫ ꯉꯝꯕꯅ "ꯁꯥꯒꯔ, ꯅꯪ ꯆꯥꯛ ꯆꯥꯔꯕꯣ?" ꯁꯥꯒꯔꯅ "ꯆꯥꯗ꯭ꯔꯤ, ꯆꯥꯅꯤꯡꯗ꯭ꯔꯦꯗ." ꯉꯝꯕꯅ "ꯑꯩꯈꯣꯏꯗ ꯆꯥꯔꯨꯁꯤ ꯂꯥꯛꯑꯣ." "ꯑꯩ ꯆꯥꯅꯤꯡꯗ꯭ꯔꯦ." ꯉꯝꯕꯅ "ꯂꯥꯛꯑꯣꯕ." ꯉꯝꯕꯅ ꯁꯥꯒꯔꯕꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯄꯨꯏ꯫ ꯑꯗꯨꯒ ꯉꯝꯕꯒꯤ ꯌꯨꯝꯗ ꯃꯈꯣꯏ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯆꯥꯛ ꯆꯥꯕ ꯑꯗꯨ ꯇꯣꯛꯂꯕ ꯃꯇꯨꯡ ꯃꯈꯣꯏ ꯑꯅꯤ ꯉꯝꯕꯒꯤ ꯌꯨꯝꯗꯒꯤ ꯊꯣꯔꯛꯇꯨꯅ ꯂꯝꯕꯤꯗ ꯆꯠꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯉꯝꯕꯅ "ꯑꯩꯈꯣꯏ ꯕꯕꯥꯅ ꯏꯝꯐꯥꯜꯗ ꯂꯝ ꯑꯃ ꯂꯩꯌꯦ. ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯣ ꯑꯗꯨꯗ ꯍꯣꯡꯂꯅꯤ ꯍꯥꯏꯌꯦ." ꯁꯥꯒꯔ ꯃꯊ꯭ꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯌꯥꯝ ꯇꯞꯅ ꯍꯥꯏꯔꯛꯏ꯫ "ꯏꯝꯐꯥꯜꯗ?" ꯉꯝꯕꯅ "ꯏꯝꯐꯥꯜꯗ ꯍꯣꯡꯂꯅꯤ ꯍꯥꯏꯌꯦ. ꯑꯗꯣ ꯑꯩꯗꯤ ꯁꯤꯗ ꯁꯨꯝ ꯂꯩꯅꯤꯡꯉꯦ." ꯁꯥꯒꯔꯅ
Nangna aada ꯆꯠꯈ꯭ꯔꯗꯤ ꯑꯩꯗꯤ ꯀꯅꯥꯃꯠꯇ ꯇꯤꯟꯅꯔꯔꯣꯏꯀꯣ? ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯌꯥꯝ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯉꯝꯕꯅ ꯑꯩꯁꯨ ꯌꯥꯝ ꯆꯠꯅꯤꯡꯗꯦꯕꯣ꯫ ꯁꯥꯒꯔꯅ ꯉꯝꯕ ꯑꯩꯈꯣꯏ ꯑꯅꯤ ꯁ꯭ꯀꯨꯜ ꯆꯠꯃꯤꯟꯅꯕꯁꯨ ꯐꯪꯉꯔꯣꯏꯀꯣ? ꯉꯝꯕꯅ ꯍꯌꯦꯡ ꯆꯥꯎꯔꯒ ꯂꯥꯛꯀꯦ꯫ ꯁꯥꯒꯔꯅ ꯍꯌꯦꯡ ꯆꯥꯎꯔꯒ? ꯉꯝꯕ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩ ꯉꯔꯥꯡ ꯑꯍꯤꯡꯁꯦ ꯕꯕꯥꯅ ꯏꯝꯐꯥꯜꯗ ꯆꯠꯂꯅꯤ ꯍꯥꯏꯕꯗ ꯑꯩ ꯑꯍꯤꯡ ꯁꯨꯡꯇꯨꯝ ꯇꯨꯝꯕ ꯌꯥꯗꯦꯕꯣ꯫ ꯁꯥꯒꯔꯅ ꯉꯝꯕ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯁꯥꯒꯔꯁꯨ ꯃꯍꯥꯛꯀꯤ ꯌꯨꯝ ꯇꯝꯅ ꯍꯜꯂꯛꯂꯦ꯫ ꯉꯝꯕꯁꯨ ꯃꯍꯥꯛꯀꯤ ꯌꯨꯝꯂꯣꯝꯗ ꯆꯠꯈ꯭ꯔꯦ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯁꯥꯒꯔ ꯃꯄꯥꯒ ꯇꯨꯃꯤꯟꯅꯩ꯫ ꯑꯗꯨꯕꯨ ꯇꯨꯝꯕꯗꯤ ꯌꯥꯗꯦ꯫ ꯌꯥꯑꯣꯟ ꯁꯥꯑꯣꯟ ꯇꯧꯗꯨꯅ ꯑꯃꯗ ꯑꯃꯨꯛ ꯆꯦ ꯑꯃꯗ ꯑꯃꯨꯛ ꯑꯣꯟ ꯇꯧꯏ꯫ ꯁꯣꯝꯗꯁꯨ ꯉꯝꯕꯁꯨ ꯇꯨꯝꯊꯕ ꯌꯥꯔꯝꯗꯦ꯫ ꯁꯣꯝꯗꯁꯨ ꯁꯥꯒꯔꯒꯤ ꯋꯥꯈꯜꯗ ꯉꯝꯕꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯈꯤ꯫ ꯑꯩ ꯍꯌꯦꯡ ꯆꯥꯎꯔꯒ ꯂꯥꯛꯀꯦ꯫ ꯏꯃꯥ, ꯁꯥꯒꯔꯒꯤ ꯐꯨꯔꯤꯠꯇꯣ ꯄꯤꯈ꯭ꯔꯁꯦ꯫ ꯂꯥꯛꯑꯣꯕ, ꯑꯩꯈꯣꯏꯗ ꯆꯥꯛ ꯆꯥꯔꯨꯁꯦ꯫ ꯑꯩꯈꯣꯏ ꯌꯨꯝꯗꯣ ꯏꯝꯐꯥꯜꯗ ꯍꯣꯡꯂꯅꯤ ꯍꯥꯏ꯫ ꯑꯩ ꯁꯤꯗ ꯁꯨꯝ ꯂꯩꯅꯤꯡꯉꯦ꯫ ꯁꯣꯝꯗꯁꯨ ꯉꯝꯕ ꯌꯥꯑꯣꯟ ꯁꯥꯑꯣꯟ ꯇꯧꯗꯨꯅ ꯋꯥꯅ ꯈꯥꯡꯖꯔꯤ꯫ ꯁꯥꯒꯔꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯂꯦꯞꯄ ꯂꯩꯇꯅ ꯉꯝꯕꯒꯤ ꯅꯥꯞꯄꯗ ꯉꯪꯗꯨꯅ ꯂꯩꯔꯔꯤ꯫ ꯅꯪ ꯑꯥꯗ ꯆꯠꯈ꯭ꯔꯗꯤ ꯑꯩꯗꯤ ꯀꯅꯥꯃꯠꯇꯒ ꯇꯤꯟꯅꯔꯔꯣꯏꯀꯣ? ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯁ꯭ꯀꯨꯜ ꯆꯠꯃꯤꯟꯅꯕꯁꯨ ꯐꯪꯂꯔꯣꯏꯀꯣ? ꯁꯣꯝꯗꯁꯨ ꯁꯥꯒꯔ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡꯕꯨ ꯃꯃꯤꯠꯇ ꯎꯔꯛꯏ꯫ ꯃꯃꯥꯟꯅꯕꯁꯤꯡ, ꯅꯪꯅ ꯕꯦꯠ ꯄꯥꯏꯕꯗ ꯑꯩ ꯕꯦꯠ ꯇꯤꯛꯂꯤꯅꯦ ꯅꯠꯇ꯭ꯔꯥ? ꯅꯪ ꯑꯩ ꯕꯦꯠ ꯁꯤꯡꯗꯕ ꯌꯥꯔꯣꯏ꯫ ꯑꯉꯥꯡ ꯈꯔꯅ ꯕꯦꯠ ꯁꯤꯡꯗꯕ ꯌꯥꯔꯣꯏ꯫ ꯁꯥꯒꯔ ꯎꯪꯗꯨꯅ ꯂꯩ, ꯇꯧꯐꯝ ꯈꯪꯗꯦ꯫ ꯉꯝꯕꯅ ꯑꯩ ꯁꯤꯡꯒꯦ꯫ ꯁꯥꯒꯔ, ꯕꯕꯥꯅ ꯑꯩꯒꯤ ꯕꯦꯠ ꯑꯍꯟꯕ ꯑꯃ ꯂꯩꯔꯦ, ꯑꯗꯨ ꯑꯣꯏꯅ ꯄꯤꯊꯣꯛꯈ꯭ꯔꯁꯦ꯫ ꯁꯥꯒꯔ ꯍꯧꯈ꯭ꯔꯕ ꯃꯃꯥꯟꯅꯕ ꯃꯌꯥꯝ ꯁꯥꯟꯅꯃꯤꯟꯅꯈꯤꯕ ꯑꯗꯨ ꯅꯤꯡꯁꯤꯡ ꯃꯄꯤ ꯁꯤꯟꯊꯔꯛꯏ꯫ ꯃꯃꯥꯅ ꯃꯀꯣꯛꯇ ꯅꯥꯟꯊꯔꯝꯕ ꯑꯗꯨꯁꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯏꯆꯥꯗꯤ ꯃꯤꯊꯣꯏ ꯃꯤꯍꯦꯟꯕ ꯑꯣꯏꯔꯛꯎꯀꯣ꯫ ꯅꯤꯡꯁꯤꯡ ꯃꯄꯤ ꯁꯤꯟꯊꯔꯛꯏ꯫ ꯁꯣꯝꯗꯁꯨ ꯉꯝꯕ ꯅꯤꯡꯁꯤꯡ ꯃꯄꯤ ꯁꯤꯟꯊꯔꯛꯏ꯫ ꯑꯁꯨꯝꯅ ꯉꯝꯕ ꯑꯃꯗꯤ ꯁꯥꯒꯔꯒꯤ ꯃꯤꯠꯂꯨꯗꯒꯤ ꯁꯤꯟꯊꯔꯛꯂꯤꯕ ꯊꯃꯣꯏꯒꯤ ꯃꯍꯤ ꯑꯗꯨꯅ ꯃꯄꯥꯟꯊꯣꯡꯗ ꯃꯤꯠꯂꯨꯗ ꯁꯤꯟꯊꯔꯛꯇꯨꯅ ꯃꯤꯠꯂꯨꯒꯤ ꯄꯤꯔꯥꯡ ꯑꯗꯨꯅ ꯑꯊꯦꯡꯕ ꯑꯆꯤꯛꯄ ꯑꯍꯤꯡ ꯑꯗꯨꯕꯨ ꯑꯁꯨꯝ ꯁꯨꯝꯕꯤꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛ ꯑꯉꯟꯕꯅꯤ꯫ ꯉꯝꯕꯁꯨ ꯃꯃꯥꯅ ꯃꯐꯤ ꯃꯔꯣꯜ ꯅꯥꯟꯅ ꯁꯦꯠꯆꯤꯟꯕꯤꯗꯨꯅ ꯃꯁꯝ ꯃꯅꯥ ꯍꯥꯠꯄꯤꯔꯤ꯫ ꯉꯝꯕ ꯃꯃꯥꯅ ꯑꯁꯨꯝ ꯂꯣꯏꯁꯤꯟꯕꯤꯔꯝꯕꯗꯒꯤ ꯀꯔꯤ ꯋꯥꯈꯜ ꯂꯥꯛꯄꯅꯣ ꯍꯥꯏꯕꯗꯨꯗꯤ ꯈꯪꯗ꯭ꯔꯦ꯫ ꯉꯝꯕ ꯃꯃꯥꯒꯤ ꯃꯅꯥꯛꯇꯒꯤ ꯀꯟꯅ ꯆꯦꯟꯗꯨꯅ ꯂꯥꯛꯏ꯫ ꯑꯗꯨꯒ ꯁꯥꯒꯔꯒꯤ ꯌꯨꯝ ꯇꯝꯅ ꯆꯦꯜꯂꯛꯈꯤ꯫ ꯃꯇꯝꯗꯨꯗ ꯁꯥꯒꯔꯗꯤ ꯃꯥꯡꯒꯣꯜ ꯃꯆꯤꯗꯨꯗ ꯎꯪꯂꯒ ꯎꯈꯣꯡ ꯇꯦꯟꯗ ꯉꯥꯊꯔꯒ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯝꯕꯅ ꯁꯥꯒꯔꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯥꯒꯔ ꯌꯥꯝ ꯇꯞꯅ ꯌꯦꯡꯈꯠꯂꯛꯏ꯫ ꯑꯗꯨꯒ ꯁꯥꯒꯔꯅ ꯆꯠꯇ꯭ꯔꯤꯕꯣ? ꯆꯠꯇ꯭ꯔꯤ꯫ ꯆꯠꯂꯔꯣꯏꯗ꯭ꯔꯣ? ꯆꯠꯂꯅꯤ꯫ ꯍꯧꯖꯤꯛꯂꯣ? ꯍꯧꯖꯤꯛ ꯆꯠꯂꯅꯤ꯫ ꯁꯥꯒꯔꯅ ꯍꯧꯖꯤꯛ? ꯉꯝꯕꯅ ꯑꯣꯖꯥꯅ ꯍꯥꯏꯕꯗꯣ ꯀꯧꯅꯒꯨꯝꯁꯦ꯫ ꯅꯪꯅ ꯑꯩꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞ ꯑꯣꯏꯔꯕ, ꯑꯗꯨꯒ ꯑꯩꯅꯁꯨ ꯅꯪꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞ ꯑꯣꯏꯔꯕꯗꯤ ꯄꯨꯟꯁꯤꯒꯤ ꯑꯋꯥꯕ ꯃꯤꯀꯨꯞꯇ ꯃꯇꯦꯡ ꯄꯥꯡꯅꯁꯦ꯫ ꯁꯥꯒꯔꯅ ꯄꯥꯡꯅꯁꯦ꯫ ꯁꯥꯒꯔ ꯏꯃꯨꯡꯗ ꯆꯪꯈꯤꯗꯨꯅ ꯃꯥꯒꯤ ꯁꯦꯝꯐꯨ ꯃꯆꯥꯗꯨ ꯊꯨꯒꯥꯏꯗꯨꯅ ꯌꯦꯡꯉꯤ꯫ ꯃꯇꯝꯗꯨꯗ ꯁꯦꯟꯖꯣꯏ ꯈꯔ ꯌꯥꯎꯔꯝꯃꯤ꯫ ꯁꯦꯟꯖꯣꯏ ꯈꯔꯗꯨ ꯄꯨꯗꯨꯅ ꯊꯣꯔꯛꯇꯨꯅ ꯉꯝꯕꯗ ꯄꯤ꯫ ꯉꯝꯕ, ꯃꯁꯤ ꯂꯧꯁꯤꯜꯂꯣ꯫ ꯑꯩꯒꯤ ꯅꯉꯣꯟꯗ ꯄꯤꯅꯤꯡꯉꯥꯏ ꯀꯔꯤꯁꯨ ꯑꯃꯠꯇ ꯂꯩꯖꯗꯦ, ꯃꯁꯤꯈꯛ ꯅꯠꯇꯅ꯫ ꯉꯝꯕ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯤ꯫ ꯁꯥꯒꯔ, ꯅꯉꯣꯟꯗ ꯃꯤꯅ ꯍꯦꯛ ꯎꯁꯤꯜꯂꯛꯇꯕ, ꯃꯤꯅ ꯍꯦꯛ ꯈꯟꯅꯕ ꯍꯧꯔꯛꯄꯗ ꯃꯔꯨꯞ ꯑꯃ ꯂꯩ ꯍꯥꯏꯕꯁꯦ ꯅꯪ ꯅꯤꯡꯁꯤꯡꯕꯤꯔꯛꯑꯣ꯫ ꯁꯥꯒꯔꯅ ꯉꯝꯕ꯫ ꯃꯇꯝꯗꯨꯗ ꯉꯝꯕꯒꯤ ꯃꯃꯥ ꯂꯥꯛꯏ꯫ ꯃꯦꯝꯆꯥꯅ ꯁꯥꯒꯔ, ꯏꯃꯥ ꯍꯣꯏ ꯆꯠꯂꯨꯈꯤꯒꯦ꯫ ꯏꯃꯥ ꯍꯣꯏ ꯉꯝꯕ ꯄꯨꯔꯒꯅꯦ ꯏꯆꯥꯒꯤ ꯅꯥꯛꯇ ꯇꯣꯏꯅ ꯂꯥꯛꯀꯅꯤꯗ꯫ ꯁꯥꯒꯔꯅ ꯍꯣꯏ ꯃꯃꯥ꯫ ꯉꯝꯕꯅ ꯁꯥꯒꯔ, ꯆꯠꯂꯒꯦ꯫ ꯁꯥꯒꯔꯅ ꯆꯠꯂꯣ꯫ ꯃꯃꯥꯅ ꯉꯝꯕꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤ꯫ ꯁꯥꯒꯔꯅ ꯀꯣꯟꯊꯣꯡ ꯐꯥꯎꯕ ꯊꯤꯟꯗꯣꯛꯏ꯫ ꯑꯗꯨꯒ ꯉꯝꯕꯕꯨ ꯃꯃꯥꯅ ꯄꯨꯗꯨꯅ ꯆꯠꯈꯤꯕ ꯑꯗꯨ ꯑꯁꯨꯝ ꯌꯦꯡꯗꯨꯅ ꯀꯣꯟꯊꯣꯡ ꯃꯌꯥꯗ ꯍꯧꯔꯤꯕ ꯂꯩꯍꯥꯎ ꯄꯥꯟꯕꯤ ꯑꯗꯨꯗ ꯉꯥꯊꯗꯨꯅ ꯂꯩ꯫ ꯃꯤꯠꯂꯨꯗꯒꯤ ꯁꯤꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡ ꯑꯗꯨ ꯃꯈꯨꯠ ꯅꯥꯝꯃꯅ ꯇꯩꯊꯣꯛꯆꯗꯨꯅ ꯉꯝꯕꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯉꯝꯕꯕꯨ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯒꯥꯔꯤꯗ ꯍꯥꯞꯇꯨꯅ ꯄꯨꯈꯤ꯫
Sagar asummak yengduna leiri, ngambagi maikay yengna gari thauduna fana sangna chatki. Adubu ngamba gari manungda ungduna family mitluda pirang ihaurai. Matamduda mapana machagi nungaitaba adubu uraduna themnaba haiduna ngambada mapana mithai pirai. Ngamba mithai chage tawi aduga khanghaudana mapada gari khamo haina laurai. Mapana gari khami ngamba garidagi kumtharakduna Sagargi manak tamna kanna chenchilai. Sagargi manak yaubada kanna chelakpagi wabana ngamba sor thabet holaduna Sagarda mithai adu pirami. Aduga ngamba amu kanna chenki. Sagar ngamba na piramba mithai adubu munna yengduna leihawi. Ngamba kanna amuk chenkiduna garida kakhatki. Aduga garigi thongnaudagi mangakli thorakduna bye bye tawduna chatki. Sagar su bye bye tawduna leihawi. Masak hek unariba fawba adumak bye bye tawnaduna ngamba chatki. Sagar su asum gari dubu uriba makai konthongda leptuna leiri. Gari aduna asum leptuna thawkibana asum ukhidre. Numit kharani haukraba matungni Sagargi punsi khongchatta yamna nganna kainabagi chaina ase punsigi mahau ama oina fangduna mahakki punsi khongchat asibu sagalakliba punsi lambi ama oirakli. Sagar angaubagum ahangba lamhangda matomta chatli amuk fammi machi mangi. Asumna matam khara haukraba matungda migi sindol mayam adusu singba ngamdabadagi achauba khudongthiba amasu lagli. Sendol oina mioi khara lagtuna Sagargi yumgi araiba manchang upuna chingba laubiki. Yumpham adu fawba sendolga saknaduna munbiki. Numit adugi thawal faraba ahing adu maktada Sagargi yumdu mayam changduna sidoi. Yumgi tin fawba faktuna pubiki. Yumduda leiramba kolik fawba buduna chatki. Mayam changduna yumdu sidoi. Tin fakba amadi lilam launa naba honnari. Mayam marang tawba matawduda Sagar mapa macha khangpham khangde adubu karidi upai lei. Sagar kapna baba aikhoi yum sidokre baba aikhoi yum sidokre mina yumgi tinsu faktuna pukre yengo baba haklang su thugaikre baba aikhoi gi yum leitre baba miduna yenglurano amuk hanna masi migi oikrabani migi mayumni migi maralni. Wahai asiga loinana biduna Sagarbu makut samduna thabal faraba ahing adu maktada maramdam maraikai mayum adubu thadoraki. Asumna Sagarna mahakki haukiba punsigi warida apokmi mamabu kainakiba loinana dinaramba marup kainakiba maramdam busu kainakiba wari adubu Rita amadi Premika nigi mafamda liri. Sagarna mahakki wari lirambadagi tuminna laiki. Premika su Rita su tumin ngayhak lainari. Sagarna tapna makha tarai